Churchandpur Autonomous District Council ADC के अनोबा Chief Executive Officer CEO ama hablak pagamari leinana district asigi Maheiroi loop singi Manungda Chaona mod Khetnaba Leire Manipur lenga ki Department of Personal and Administrative Reforms na tha asigi haukiba tang kunipan da thokiba order magi matung inna ADC Kangpokpi amasung Kangpokpi ki SDO BDO oiramba Sokhong Baite MCS pu ADC Churchandpur gi CEO oina nauna hablakibani mahaki mamangda ADC CEO Churchandpur Noiramba Lalthazam MCS puna ADC Farzal da transfer toki lenga ki khongthang asibu Kuki Students Organization Sangaikot Block amasung Koitelui Area Joint Association na nungai ba fungdok pagaloina na taramna ukli loop ani asina ngarang thokiba chirul singda Sokhong Baite na ADC Churchandpur gi anoba CEO oina hablakpa sina district asigi saukhat thaurangi thabakta khumang chausin bagaloina na miam gi yaifa thaurang mapung fana paikhatpa ngamlagani officer asigi thabak ngamba kathokpa sina fam asi paibada matik chai mahaki luching makhada district asi hena chaukhatpa lengak ki thaudang Pagatpa amasung community pumnamaki chaukhatpa purakpa ngamgani hairi amaromda lenga ki order adu handoktuna hanagi CEO adumak ohenbiu haina Kuki Student Organization Churchandpur District Zomi Student Federation General Headquarter amadi Mar Student Association Joint Headquarter Churchandpur na Chief Minister da tha sigi tangkun mapanda aiba cherol thaduna taksin khibani Hanagi CEO adumak ohenbana miyam gi afaba oigani nauna hablakliba CEO asi district asigi fibam khangbawat pa miyam amadi CSO singa loinaba haitabagi mamitai maramaduna hana leiramba CEO adugi makhada ADC gi thabak thoram sing ningthina tawduna lakhiba adu makhacha thanaba hanagi CEO adu amukhana district asida thabak tawhan biu haina takshinki maram sing asina hiram asida Churchandpur district ta leiriba Maheiroi loop amadi makhoi gi branch sing gi manungda Chaona mod Khetnaba gi mami tarakpani